ꯑꯍꯟꯅꯤꯃꯛꯇꯗ ꯄꯨꯀꯩꯅꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯗꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯁꯂꯥꯏꯔꯦꯜ ꯑꯃꯗꯤ ꯁꯥꯔꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯐꯪꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯁꯂꯥꯏꯔꯦꯜꯅ ꯃꯆꯥꯅꯨꯄꯥ ꯐꯪꯕ ꯃꯇꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯀꯟꯅꯊꯧ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯁꯥꯔꯣꯏ ꯐꯨꯔꯨꯞꯁꯤꯡꯅ ꯂꯝ ꯃꯨꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯏ ꯃꯌꯥꯝꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯁꯥꯔꯣꯏ ꯅꯤꯉꯣꯜꯅ ꯄꯣꯛꯏꯕ ꯁꯂꯥꯏꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥꯔꯣꯏ ꯅꯤꯉꯣꯜꯅ ꯄꯣꯛꯄꯅꯤꯅ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯟꯅ ꯁꯥꯔꯣꯏ ꯐꯨꯔꯨꯞꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯛꯅ ꯏꯪꯅ ꯂꯩꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯛꯅ ꯏꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯔꯪ ꯂꯩꯄꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯍꯥꯏ ꯁꯂꯥꯏꯔꯦꯜ, ꯅꯪꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯁꯅꯥ ꯆꯤꯡꯗꯅꯤꯗꯣ꯫ ꯁꯅꯥ ꯆꯤꯡ ꯑꯁꯤꯒ ꯍꯦꯛ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯑꯅꯦꯝꯕ ꯂꯝꯗꯝ ꯑꯁꯤꯗꯤ ꯂꯥꯏꯖ ꯏꯄꯥꯛ ꯑꯣꯏꯅ ꯂꯩꯕꯅꯤꯗꯣ꯫ ꯍꯥꯏꯔꯤꯕ ꯏꯄꯥꯛ ꯑꯁꯤ ꯐꯨꯜꯂꯣ꯫ ꯏꯄꯥꯛ ꯑꯁꯤꯗꯤ ꯀꯔꯝꯅ ꯐꯨꯟꯒꯗꯒꯦ ꯍꯥꯏꯕꯗ ꯆꯤꯡꯂꯣꯟ ꯆꯤꯡꯒꯣꯏ ꯍꯥꯏꯗꯨꯅ ꯑꯅꯛꯄꯗ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯆꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯅꯪꯅ ꯇꯦꯝꯈꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯄꯥꯎ ꯂꯥꯎꯔꯛꯂꯕ ꯑꯁꯤꯗꯗꯤ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯔꯤ꯫ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯟꯅꯔꯤ꯫ ꯑꯗꯨꯗꯤ ꯂꯥꯏꯖ ꯏꯄꯥꯛ ꯏꯆꯥꯎ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯤꯡꯂꯣꯟ ꯆꯤꯡꯒꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯏ ꯈꯨꯗꯦꯜ ꯐꯝꯃꯦ꯫ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯝꯅ ꯏꯄꯥꯛ ꯏꯆꯥꯎ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯝ ꯏꯄꯥꯛ ꯏꯆꯥꯎ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯎ ꯑꯃꯅ ꯍꯦꯛꯇ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨ ꯁꯥꯔꯦ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨꯗꯤ ꯀꯔꯤ ꯎꯅ ꯁꯥꯕꯒꯦ ꯍꯥꯏꯕꯗ ꯎꯅꯤꯡꯊꯧ ꯀꯣꯔꯤꯕ ꯀꯧꯕ ꯎꯗꯨꯅ ꯁꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯅꯥꯡ ꯀꯣꯔꯤ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯔꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯁꯤꯗ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕꯗ ꯅꯍꯥꯟ ꯅꯣꯡ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯗ ꯈꯥꯔꯪ ꯄꯨꯕ ꯏꯔꯥꯏ ꯄꯨꯔꯦꯜꯅ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯏꯄꯣꯝ ꯍꯧꯒꯠꯂꯛꯄ ꯏꯄꯣꯝꯁꯤꯡ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯗꯕ ꯃꯔꯝꯅ ꯀꯔꯝꯅ ꯐꯥꯊꯒꯗꯒꯦ ꯍꯥꯏꯅ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯟꯅꯔꯛꯂꯤ꯫ ꯅꯍꯥꯜ ꯅꯣꯡ ꯏꯔꯥꯏꯕꯩꯅ ꯊꯥꯔꯒ ꯏꯔꯥꯏ ꯄꯨꯔꯦꯜꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯕꯨ ꯉꯥꯛꯈꯤ꯫ ꯉꯥꯛꯈꯤꯕ ꯂꯝꯗꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨ ꯇꯥꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨ ꯊꯥꯗꯨꯅ ꯄꯣꯊꯥꯏ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯊꯥꯗꯨꯅ ꯂꯥꯏ ꯃꯌꯥꯝꯅ ꯄꯣꯊꯥꯕ ꯃꯐꯝ ꯑꯗꯨꯕꯨ ꯍꯤꯌꯥꯡꯊꯥꯡ ꯍꯥꯏꯅ ꯀꯧꯈꯤ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯊꯥꯕ ꯃꯐꯝ ꯍꯤꯌꯥꯡꯊꯥꯡ ꯑꯗꯨꯗꯒꯤ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕ ꯃꯄꯨꯅ ꯆꯤꯡꯂꯣꯟ ꯆꯤꯡꯒꯣꯏ ꯌꯦꯡꯉꯤ꯫ ꯆꯤꯡꯂꯣꯟ ꯆꯤꯡꯒꯣꯏ ꯑꯗꯨꯗꯤ ꯅꯣꯡꯒꯤ ꯂꯨꯃꯥꯏ ꯐꯟꯅ ꯋꯥꯡꯉꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯥꯏꯆꯤꯡ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯆꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡ ꯀꯥꯔꯛꯏ ꯑꯗꯨꯒ ꯆꯤꯡꯗꯣꯟꯗꯨ ꯌꯧꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯆꯤꯡ ꯀꯥꯔꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯊꯧꯀꯥꯕ ꯊꯣꯜꯂꯤ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯃꯥꯂꯦꯝ ꯂꯩꯁꯥ ꯃꯌꯥꯝ ꯊꯣꯛꯂꯤ꯫ ꯂꯩꯁꯥꯁꯤꯡ ꯑꯗꯨꯅ ꯏꯄꯥꯛ ꯏꯆꯥꯎ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯆꯤꯡꯂꯣꯟ ꯆꯤꯡꯒꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯣꯈꯥꯏꯕꯗ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯍꯥꯟꯅ ꯇꯥꯔꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯄꯣꯛꯄ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯣꯟ ꯆꯤꯡꯒꯣꯏ ꯆꯤꯡꯁꯥꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯨꯒꯥꯏꯕꯗ ꯁꯒꯣꯜ ꯁꯥꯃꯨꯁꯤꯡ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯤ ꯌꯥꯏꯁꯨ ꯁꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯄꯥꯛ ꯏꯆꯥꯎ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯨꯜꯂꯗꯨꯅ ꯏꯁꯤꯡ ꯀꯪꯂꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯪꯕ ꯂꯝꯅꯤ ꯍꯥꯏꯅ
ꯀꯪꯂꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯍꯥꯟꯅ ꯀꯪꯂꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯌꯨꯝ ꯀꯌꯥ ꯁꯥꯗꯨꯅ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯥꯜꯂꯤ꯫ ꯄꯥꯜꯂꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯌꯨꯝꯁꯀꯩꯁ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯀꯌꯥ ꯁꯥꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯔꯣꯜ ꯂꯥꯏ ꯃꯌꯥꯝꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗꯤ ꯑꯣꯏꯔꯕ ꯈꯥ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯈ꯭ꯔꯕ ꯁꯔꯣꯏ ꯐꯨꯔꯨꯞꯅ ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯗꯨꯅ ꯄꯥꯜꯂꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡꯕꯨ ꯎꯔꯕꯗ ꯀꯂꯛꯈ꯭ꯔꯗꯨꯅ ꯁꯔꯣꯏ ꯄꯨꯝꯅꯃꯛꯅ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯂꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯗꯤ ꯍꯧꯔꯝꯗꯅ ꯂꯝꯕꯦꯟ ꯇꯝꯄꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕꯁꯦ? ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ, ꯃꯈꯣꯏꯒꯤ ꯂꯝ ꯄꯨꯝꯅꯃꯛꯁꯦ ꯃꯨꯟꯗꯨꯅ ꯂꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯁꯔꯣꯏꯁꯤꯡꯅ ꯂꯥꯏ ꯃꯌꯥꯝꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤ꯫ ꯂꯥꯏ ꯃꯌꯥꯝꯁꯤꯡꯅ ꯁꯔꯣꯏꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗ ꯂꯥꯏ ꯃꯌꯥꯝꯁꯤꯡꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯟ ꯁꯣꯛꯅꯩ꯫ ꯂꯥꯟꯗꯨꯗ ꯂꯥꯏ ꯃꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯔꯣꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨꯁꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯏꯔꯥꯏ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯂꯥꯟ ꯑꯗꯨꯗ ꯁꯔꯣꯏꯁꯤꯡꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤ꯫ ꯂꯥꯏ ꯃꯌꯥꯝꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯃꯗꯤ ꯊꯥꯡꯁꯤꯡꯗ ꯄꯛꯍꯧꯕ ꯏ ꯑꯗꯨ ꯏꯁꯤꯡꯗ ꯆꯥꯝꯃꯤ꯫ ꯑꯗꯨꯝ ꯍꯥꯏꯅ ꯏ ꯆꯥꯝꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗ ꯊꯥꯡꯁꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯆꯌꯣꯜ ꯑꯃ ꯁꯦꯝꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏ ꯃꯌꯥꯝꯁꯤꯡꯒ ꯁꯔꯣꯏꯁꯤꯡꯒ ꯂꯥꯟ ꯇꯧꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯥꯏ ꯃꯌꯥꯝꯁꯤꯡꯅ ꯂꯥꯛꯆꯔꯦ꯫ ꯂꯥꯛꯆꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯔꯣꯏ ꯄꯨꯝꯅꯃꯛ ꯎꯄꯥꯏ ꯂꯩꯇꯔꯦ꯫ ꯁꯔꯣꯏꯁꯤꯡꯅ ꯃꯁꯤꯡ ꯍꯟꯊꯔꯛꯄ, ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ, ꯂꯥꯟ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯕꯗ ꯂꯥꯏ ꯃꯌꯥꯝꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯒꯣꯜ ꯁꯥꯃꯨ ꯍꯦꯟꯈꯤꯗꯨꯅ ꯄꯥꯡꯒꯜ ꯍꯦꯟꯈꯤꯕ ꯑꯁꯤꯗꯒꯤ ꯁꯔꯣꯏꯁꯤꯡꯅ ꯈꯟꯅꯔꯦ, ꯑꯩꯈꯣꯏ ꯂꯥꯏ ꯃꯌꯥꯝꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯒꯨꯝꯁꯤ꯫ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯂꯝ ꯈꯔ ꯅꯤꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯂꯝ ꯈꯔꯗꯪ ꯐꯪꯂꯕꯁꯨ ꯅꯤꯔꯨꯁꯤ꯫ ꯂꯝ ꯈꯔꯗꯪ ꯐꯪꯂꯕꯁꯨ ꯐꯩ ꯍꯥꯏꯅ ꯈꯟꯅꯔꯛꯄꯗꯒꯤ ꯁꯔꯣꯏꯁꯤꯡꯅ ꯂꯥꯏ ꯃꯌꯥꯝꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯍꯥꯏꯖꯔꯦ, ꯁꯔꯣꯏ ꯑꯩꯈꯣꯏ ꯄꯨꯝꯕꯁꯨ ꯂꯥꯏ ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯂꯝ ꯄꯤꯐꯝ ꯊꯣꯛꯏꯅ, ꯂꯝ ꯄꯤꯗꯕ ꯌꯥꯗꯦ, ꯂꯝ ꯄꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯔꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯃꯌꯥꯝꯁꯤꯡꯅ ꯂꯝ ꯄꯤꯔꯣꯏ, ꯅꯈꯣꯏꯒꯤ ꯂꯝ ꯌꯥꯎꯗꯦ, ꯂꯝꯁꯤꯗꯤ ꯂꯝꯗꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯐꯪꯖꯕꯅꯤ, ꯅꯈꯣꯏꯁꯨ ꯂꯝ ꯄꯥꯝꯂꯕꯗꯤ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯂꯝ ꯁꯦꯝ ꯂꯝ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯠꯅꯗꯨꯅ ꯂꯩꯔꯛꯄꯗ ꯐꯜ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯐꯜ ꯇꯥꯗ꯭ꯔꯕ ꯋꯥꯊꯣꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯋꯥꯌꯦꯜꯂꯒꯅꯤ? ꯂꯝ ꯀꯅꯥꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯂꯣꯌꯥꯔꯛꯄ ꯃꯠꯇꯅ ꯋꯥꯌꯦꯜ ꯆꯠꯊꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣই ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯁꯔꯣꯏꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯂꯣꯌꯥꯔꯛꯄ ꯀꯧꯗꯨꯅ ꯋꯥꯌꯦꯜꯍꯜꯂꯤ꯫ ꯂꯣꯌꯥꯔꯛꯄ ꯄꯥꯡꯒꯜ ꯃꯃꯥꯒꯤ ꯋꯥꯌꯦꯜꯗꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗ ꯋꯥꯌꯦꯜ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯁꯔꯣꯏ ꯄꯨꯝꯅꯃꯛ ꯇꯥꯎ, ꯅꯈꯣꯏꯅ ꯂꯥꯏ ꯃꯌꯥꯝꯁꯤꯡꯗ ꯂꯝ ꯄꯤꯌꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯜꯂꯤꯕ ꯑꯁꯤ ꯐꯪꯉꯣꯏ꯫ ꯂꯝꯗꯤ ꯅꯈꯣꯏꯒꯤ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯅꯧꯕ ꯂꯝꯅꯧꯅꯤ꯫ ꯃꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯁꯔꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯜꯂꯝꯕꯗꯤ ꯂꯣꯌꯥꯔꯛꯄ ꯄꯥꯡꯒꯜꯕꯅ ꯋꯥꯌꯦꯜꯂꯕꯗꯤ ꯁꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯂꯣꯌꯥꯔꯛꯄꯅ ꯂꯝ ꯐꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯗꯤ ꯁꯔꯣꯏꯁꯤꯡ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ
tumin lay wala na matangangdri. Somdana karam tawri haibada saroisingna lang pampham thokte lai mayam eikhoi na wana hotnajaduna puthokjaba lamni lamnangni masidi eikhoi gi orfam thokpani loyarakpa pangalbagi wayar fazai asumna lai mayam singgi maikaibugi loyarakpabu thagalai lai mayam pumnamakna la lauduna loyarakpabu thagalakpe aduda saroisingna ningba kaiduna walan amata ngangdana tumin lorakpa matam asida loyarakpana wayar makha chatharai. Hai lai mayam sing nakoina kanna honaduna jinglen jingol jingkha pumnamak naphutna khulai paiduna temkhaiduna laije ipak chawa sida hunduna lamnau puthoe adubu masidi anauba puthokpa lamnina saroisinggi oiba yaroi lai mayam nakhoi pumnamakisu oiba yaroi ne lairiba lam nganna lamnaumi anauba puthokpani anauba semba masidi kanana khangbani asumna haibada isai khonbang lup haiduna leiribasing asina phangadabani hai isai khonbang lup haiduna leiriba asina phangadabani hai asumna laurai saroising adudi lai mayamnabu phandrabadi saroi eikhogidi phandrabasu yare karisu akaiba leitre asi haiduna makhoina loyarakpa pangalbana yalfari haiduna lauraba chatkre isai khonbang lup haibadi atoi kanasu natte lai eikhogi icha isu singni eikhoina lam phandrabasu yare icha isu singna lam phangabadi pare eikhoina hotnaribasisu makhogidamaktan asi haiduna lai mayam singsu yare maram pumnamak asina lai singgi ningthau salaiyal sidabana makha tana lai mayam singgi ningthau oiduna anauba lamdam asida palakpa matam kuiraduna mana tawgadaba pumnamak tawna mafam asida nungaina palare asumna lai mayam punna loiringai matam asida ipuroi sidabana salaiyonda tarangna pau pirai hai salaiyang nang mathak makha animak punna panggadabani ko malemda nangna puina pangba yaroi matam khara na sembagidamak nangna panbani aduna nangna iratpu amada aibu iratlu aina nangi nachanupa ahal oina phangake aina nachanupa ama oina leiraba matamda nangna ingoda thoudang nangna thoudaba pumba aina induna taibam oiba yanaba nangna hotnabada mateng panggadabani he lainithau asumna tarang laipau piraklabada salairena khalni aidi mapu mabu kauthokluyedana ngasidi asum haina khanduna laimarel tairunduna harai hai laimarel oibi aidi mapu mana pirkpa thouda kauthokluyedana ngasidi laimarel nahakpusu mapu magi tarang laipau taredana hare hojikti laimarel oibi nahakna iratpu semu asum haina salairelna haraklabada laimarel oibi mahakna iratpu ama semjare laisu yauna irat thongijaраklabada numit humnigi angang nawa amagi mikap khonjal hunga haina tare karina ngaini yengubadadi iseng sengba taiwan mapugi sayon oiba turei tokhong sengba angang ama leiramne sarairen sidaba amadi mama oibi laimarelna angang adubu lokhatjare angang adugi maming ponseng turei sengba haina thoni taibang panba pumnamakse mangonigi horakadoribani mangonigi semakadoribani mana sagadabani maram adudagi angang adugi maming sanamahi haina thoni laimarel oibi amadi salairel anigisu machanupa ahal oire maram aduna pari ahal sanamahi haina kawi mathangda laimarel oibi mahakna khoijikhada asengba mitamkiba angang aduna thaja tarana pung faduna angang ama taibangda safongi
Hek pokpada itup tukthei konjin magi matawgum irit lethei haiduna angang adugi maming konjin tuthok haina kauri. Laigi macha oiraba angang adu asum chawkhalai matik mangal naina. Asumna chawkhalakpa asida amana chahi 10 hairakli aduga amana chahi 19 hairakli pakhang pharakli. Pakhang pharaklaba matang asida nongmadi salairel sidabana angang ani asibu koksinduna hai. Pari ahal, pari atomba, nakhoi animak changa ulaw. Pari animak na kuulaw tana kunduna magi manakta kari takpikodagi haina pawangjarai. Asumna pawangjaraklabada salairel na takpirai. Napan panthaw salairel sidaba aidi porow awangba thadoktuna malem animbada palakpa matam nuksangi. Aduna napanthaw aidi porow thakta lairiba lai mayamsing asiga punna salairel sidaba haiduna leigadabanido. Maram asina malem anemba asidadi nachinanaw anina phambalrongduna leihawro. Nakhoi anigi manungda kanana phambal tonggadagi haibadu ai khangge. Aduna nachinanaw animak malem nongkhong tarelak koiruraga hana thungaba ngambada phambal asi sinageko. Nakhoi animak nongkhong koiruro chatlo. Asumna thaudarai salairel sidabana thaudarakpa asida mayamba oiba ponseng turai sengbana sanauton eikhoina ani ipan panthaugi yathang kaihangumsi malem nongkhong koiba chatlasi. Sanauton konjin tuthokpana yengduna hairei. Mayambunggi wa tarabada konjin tuthokpana hai. Yambung nasana oiba aidi yamna samu pangal phajadri. Maram aduna yambung makoibiruro nanaw aidi malem nongkhong koiba ngamkhiroi. Asumna hailaklabada konseng turai sengbana kari haina hailakpage haibabu. O sanauton nangna malem nongkhong koiba ngamloi hairabanina mayambung aidi koirupige nangna leihawgadabanina panthaw amadi palem anigi thawal tawduna leiramuko. Asi hairamlaga pamba nungsa amagi saktam lawduna awang porei lamdam tamna chapukhige hairaga leinaida leiri ama chingrami. Leiri adubu kari kawi haibada ahopung kawi. Ahopung dekhawrada awang porei tangna chakhiba asina kadai yaure haibada awang mibere pichathawgi manak yaure. Pichathawgi manak yauraba matamda konseng turai sengbana kari haibada. He pisathaw aidi ipan panthawgi sana ayathang puduna malem nongkhong tarelak koigani. Asum haiduna hairei. Adubu malemgi nongkhong kadaida leibage haibudu khangdre. Nangna khanglabadi malemgi nongkhonggi mafam takpiyo. Nangdi nahanong malem leisemlakpaday yawaktuna awang maikay ngaptuna malem asibu mangdanaba hotnajaba natrane pisathaw. Nangdi malem pumbagi maramda khangbani nangna malemgi nongkhong kadaida lei haibudu takpiyudo. Asumna konseng turai sengba sanamahida haraklabada pisathawna pakhunlai. Lainingthaw ibungo nahanang ibungo nahakna malem senba malem sibu mangdanaba honarakpada awang thangba maikayda ngau aduga laining paral 109gi paray adudi thungjarage takpikhibadaine. Lainingthaw nahakna karigi nongkhong koirudagi. Malem sida leiriba pumbasidi nangondagi thokhiba ukhiba ngaktanido. Nahakna semiba sabiba ngaktani. Pumnamak nahak yaudana amatta oidabani.
ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯥꯎꯔꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯅꯣꯡꯈꯣꯡꯒꯤ ꯃꯔꯝ ꯍꯪꯂꯤꯕꯅꯣ? ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯀꯣꯏꯔꯨꯗ꯭ꯔꯕꯁꯨ ꯏꯄꯟ ꯄꯟꯊꯧꯒꯤ ꯅꯥꯛꯇ ꯃꯥꯂꯦꯝꯒꯤ ꯅꯣꯡꯈꯣꯡ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯐꯝꯕꯥꯜ ꯂꯥꯡꯕꯤꯔꯨꯔꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯅꯣꯡꯈꯣꯡ ꯀꯣꯏꯁꯨ ꯀꯣꯏꯗꯅ ꯏꯄꯟ ꯄꯟꯊꯧꯒꯤ ꯃꯐꯝꯗ ꯅꯣꯡꯈꯣꯡ ꯀꯣꯏꯔꯨꯔꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯄꯤꯁꯛꯈꯥꯎ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯏꯅꯤꯡ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯖꯔꯣ, ꯑꯩꯗꯤ ꯅꯣꯡꯈꯣꯡ ꯀꯣꯏꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯀꯥꯏꯗꯅꯕ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯂꯒ ꯁꯅꯥꯃꯍꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯇꯝꯅ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ 11ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫